Indira Gandhi na laikidaba adu kari maram gino haiba leibak pumbagi miyam na hena khangnarabani mahakna hinglingai matamda leibak asigidamag tawkhiba thabak singbu singthaba oina numit asibu rededication day haina pangthoktuna lakpani India kaibi yaroi haiba wakhallon adubu aikhoina tung inna chatfam thoi haina thana chief minister oiramba CLP leader o ibovina phongdokhrei Manipur Pradesh Congress Committee na sinduna India gi Prime Minister Oirambi Indira Gandhi ki chamagan manga suba mapok kumon thoram pangthokhrei BT Road ta leiba Congress Bhavan da pangthokhiba thoram aduda CLP leader o ibobi AICC gi Steering Committee member ge khangam Manipur Pradesh Congress Committee gi President ke Mega Chandra adna athoiba mithunglan sing oina sarupya kibagaloina MLA Singh ex-MLA PCC office barrier PCC members amadi Congress workers singna sarukyaki National rededication the national unity gi damukta observe tawjabane Indira ji na hinge matamda or mana laitrabasu kari maram gi mak laiki no haibis mayam ne hena khanai bani adar mana pibiram ba magi contribution dunani ngasi bharat pumbada wakni ekta divas haidna national rededication haidna congress ki karmi punu magna ngasi Indira ji gi laiki gi samaga mangarak suba kumon palan nasi koi tawjari bani Indira ji ki appeal day tawganu bharat kaiba suda yaroi golden temple da tawriba Indira ji na tawganu no yaroi haidna Mizoram is liberated haidna all institution mayam ji MNF ki phirani katra pat tawru mamaida Indira na atop option laita bani na bharat kaiba yaroi haidna Mangna akan ba action lawudagi Mizoram da khwaidigi shanti leiba state ama oire Manipur Science and Technology Council Mastech Imphal na Dr. Prabhavati Science Popularization Award chaliba chahi English ngani kuni thoi dagi hauraga piba hauragani hairiba award asi Prabhavati Peace Garden Trust changangai uchekon Imphal na donate tawbani award asi da lupali sing tara citation amadi momento yauri Science popularization through electronic media Science popularization through lectures, hand-on activities, etc., guiding students in the preparation of science model projects. Hiram Singh asida haukiba chahi ahumda thabak pangthokpa Manipurdagi miyoi natraga science popularization activist natraga organization da khusinagani hairi thawai yauba singna award asigidamak mensilaba application form amadi mathau taba che chang sing December 12 ki mamangda Mastech ki office ta pisilakadabani hairi application form Mastech ki office natraga masigi website www.mastech.nic.in dagi download tawba yaragani hairi PHED Thawal Division na sinduna ngasi World Toilet Day gamari lainana Swachtaran haina mingthonba kilometer 9 sangba lamjel amasu pangthokhrei lamjel adu Feudal Public Ground dagi Khoirom Gram Panchayat ki Pradhan Kumar na lamthaki amadi Youth Development Committee YDC Khoirom gi Public Ground da lamthungpham oikhi ngasi gi Swachtaran gamari lainana PHED Thawal Division gi Executive Engineer Narengbam Livingstone na haikibada amam athengi khudong chabal launaraga lamhang da khongham gi heinabi thadoklasi yumthong kuding da toilet sabirasi drain da fattaba thadok liba sing leptuna tinjang kaijang daba haksang phaba miyoi amamam ohilasi haiba pandamda ngasigi toilet day ga mari lainana lamsang lamjen asi pangthopani haike marathon race asi 8 km ni koi fogel dagi lamtharaga koi yai pok koi rom da lusinga bani hai ribat koi marathon race asi ki manung gi ba internet oi ba thim di kai na matam da koi lamhang tumang da koi khong ham ba hai bi thadolasi am mathengi kudong chabalo raga koi na lamhang tumang da khong ham ba adi open defecation to biri mayam thadok piraga yumdong da koi toilet sabirasi sopit sabirasi aduga loine na koi na drain da kai da koi na overflow thadorei ba mayam sing asi koi control to minaraga sopit ta pulap thada minaraga adugumba jinjang kaijang da ba afaba haksang phaba adugumba Nagrik ama Indiagi Nagrik ama ohilasi habigi pandam da ngasi gi marathon race asi IAC gi team yaubire adigi sponsor to biri ba Sur Hospital yaubire adigi muksu aduga loine na koi pradhan jila parishad adigi punamak koi gi district sida lebiri ba district official punamak yaujaraga asi gi marathon race asi sinjabani makoi sing du bo aina asugi matik nungai ba harau ba ta mo khungdup seri koi gi health engineering thawal gi site gi
Amik Thawal District Center gi 18 Best of Amik ki preliminary round ngarang 18 November da Social and the Cultural Association Ground Lamding Elangbom Lekai da pangthokre. District asigi saisakpa amadi saisakpi singna Manipuri film isai ama amasung masagi apamba isai amaga saktuna saidamnake. Khangabok sorok wangmadagi livestream Arun singna ahanba wangbal lamboik thongdagi Amrika sorok haibamna anishuba amadi Khangabok awang lekai dagi Kangabam Sanathoi Mangangna ahum suba oina khankibaga loinana Thawal district tagi tongan ba miyoi singna katpa sel gi mana amadi momento piduna ikai khumnaba utke pangthokliba sangdanaba asida ningombam tomba amadi bisho chanambam amadi Himachal hidamna judge sing oiduna pangthokki Khangatlaba saisakloi ahum asina Thawal district ki mahut sillaga mathang tha December 35 da Best of Amik Grand Finale da saruk yagani loinana mai pakpa pinabiba oisanu haina Amik Thawal District Center gi Secretary General Singam Sailes Singna press ta thadorakpa cherol amana hairi Khongjong War Memorial Complex asibu masak thokpa complex ama ohenna ba samgat sagat na ba gidamag lengak na jahi khudingi lupa lakh tara khaktuna thamlagani haina Chief Minister Nong Thongbam Birena phongdokhrei wafam asing asi Khongjong War Memorial Complex ta miyam gidamag nauna samgat sagat pa open gym ama sangaduna miyam da khusinabagi thoramda mahakna phongdokhibani Chief Minister na makhatara duna Manipur da leiriba aikhoi yumbu ngaktani Manipur asi aikhoi gi yumni khanbiyu mapalam da drug faba khuding pau da yaurokpa khuding aikhoi gi yumdagi hekta oiramba sida yamna nungaite aikhoi gi furup asi khara henmalli hairaduna haujikpu kari watlibage leingak asina yum leitre yum sabiri cheng leitre cheng piri layeng naba paisa piri masidabu hena pamlibasi kari no haina phongdokhe Manipur da leise tanga ka leiba kana me man yumbu ngata ne Manipur si yumbu ina khan biyo ngara nga kaino da phai Meghalaya da Manipur gi drug ka kona na karor amma makhai mukki drug ka kona na mi hum phare kai de bol mi kham gi bra kokta dei ne Chochanpur dei ne khabar du ubu da khoi dog de ping pakhan leba ikai ba kita kangna sine khoi ko gi jati si kamai dog no khong khada yauri ni chon na lu ya do men gi scheme kari wali ge yum leitre yum sari layeng ningai leitre layeng halli paisa free da piri cheng leitre cheng free da piri kari no be hena pami se hena pamagna thabak subiro thika to biro adagi kari no tawri be scheme mayam de lokta biro na sara di jelandre na sarkar na si bau da dom mai khoi di naron mangoi to Manipur mangoi to khoi khadi sen tan leini har gadi khoi su jajat khale e sarkar pai ba khoi su sarkar pai ba khoi ne kidang hena tawra ga na sarkar je phatte har ka doine Electronics and Information Technology Ministry na draft Digital Personal Data Protection Bill 2022 gi matangda wafam thamluk na bakhang halakli hairiba bill asina lebak asigi miyam gi personal data bu digital da onthoktuna legal framework amagaloina na hangdokadori hairiba bill asina miyoi amamam gi masagi oiba information sing ngak senduna thambagaloina na logi oiba thabak singda sijanagani Miyamna bill asigi matangda phongdokningba amadi thamningba wafam khudingmak www.innovateindia.mygov.in da thamlakpa yagani haina ministry na khanghalakli Assam Rifle na Tamenglong District ki manungda laiba di Khuiram gi naha singda sana khonnabada season naba potlam singgen thokre Tamenglong District ki Tamai Sub Division asi chingilam oibaga loinana lambi fattabana maram oiraga chathok chasinda aduki mati khudong chade fibam asida naha singna sanabada changba potlam kaya gi award palai haithoi singthoiraba naha kaya asigi mateng pangba oina 22 sector IGR iski mijeng makhada Tamenglong Battalion na di Khuiram village ta project ama haudoktuna sana khonabada changba potlam sing mapung fana fanghannabagi pandamda hagdoktuna yenthokhrei Prime Minister Narendra Modi na ngasi Arunachal Pradesh ke Itanagar da Donyi Polo Airport sangakhre hairiba airport asina Arunachal Pradesh ke hanba Greenfield Airport oibagaloina aing asa khudingmakta mathau pangthokpa yaba ultra modern facilities singaloina sabani airport asigi maming Donyi and Polo hairiba asi numit amadi tha haibani Chief Minister Pema Khanduna social media da airport asina Itanagar da lakpa miyoi singda khodong chahan bagaloina lalon itik amadi tourism da chawkhat handuna state asigi Semitlonda maru eba thaudang lawragani haina phongdorakle
Yankai Humdai Suba International Film Festival of India IFFI Hayengdagi Gawagi Dr. Syama Prasad Mukherjee Indoor Stadium Talaigauda Nungairaba Machu Kayagi Kumhai Galoinana Haudok Naba Sem Saba Loikre Kumhai Asi Haudok Panumita Pangthokadaba Thauram Singidamak Akanba Mongda Sem Sabagi Thabak Chathari Handak Chahige Oina Pangthokadoriba Film Festival Asida Leibak Humfutara Mapangi Film Chaniga Marfu Utkani Dieter Bannerna Direction Piba Austrian Film Alma and Oscar na Festival asi hagdokani Indian Panorama gi manung channa feature film kunmapan amadi non feature film taramapan utpagaloina na film chamaga marfu humdoina thoram asige saruk ama oigani panbayabadi Manipuri cinema na chahi yankhai mapung farak paga iroina na Manipur State Film Development Society na khangatlaba feature amadi non feature film manga utkadauri bani Satyajit Ray Lifetime Achievement Award na Carlos Sauragi Spanish Film Director da Kusinaragani.